Online Manipurgi numidangi pau miing tabiriba pumnamak puthoi laisrumna khurumjari ahanbada maroiba pau. Kuki militant singna jiriba mongbung khulda bom amadi nongmai kapsinduna landarakre. Kuki khulai paiba singna jiribangi mongbung maitai khulda bom amadi nongmai kapsinduna landabagi thodok lepa leitri. Ngarang numidangsu tangkak anirakta kuki khulai paiba singna LMG amadi bom yauna landarakpadagi khunja sing hena mipaina bapukna kre. Kuki khulai paiba singna landarakpa aduda khulngak liba khunja sing amadi mafam adubu ngak seliba CRPF amadi State Force ki kangbuna suhanduna maikai animakta khuthokna ki hairi. Khuthokna ba aduda kuki khulai paiba singi maikai da miyoi ani sikhibaga loinana khara amana Asok Apan yauramba yabagi thajaba lai haina khulngak liba khunja singdagi phangba pau amana hairi. Adum oinamak official oiba paudi phangba ngamdri. Aikhoigi jiribam paumina pirakpa pau amadi mongbung maitai khulgi khunja singdagi phangba paugi matung inadi ngarang numidang pung 3 minute yankai taba matamda kuki khulai paiba singna mongbung khuldat matat oina nongmai kapsilaktuna lan kai hauraki maduda khulngakpa singna khud hankiba laite. Anirak suba oina numidang pung 4 rom taba matamdagi LMG amadi bom yauna landarakpadagi maikai animakta khudthoknaki. Khudthoknaba aduda khulngak liba khunja sing amadi security force ki maikai da Asok Apan yaukiba laite hai. Makha tarakpa update da UCM na jomi miyang ki thabak thoramda khud thingjin birakanu ngamkhai sambal khava center ki apambada tausanu ZCA. Churchanpurda headquarter oiba Zombie Chief Association ZCA ki President Pumjadaw Thangsing amasung General Secretary G Khamko Hau anina kuyekpi duna thadorok pacherol amada United Committee Manipur UCM ki President YK Duren na Indo member ngamkai sambal khabada India lengang na kuki taba mafam singda sambal khabada Kanthok handanaba media da pikiba statement aduda YK Duren da piwa afong pacherol amana haribadi UCM na jomi miyam gi thabak thoramda ayet apan pibiganu ngamkai ki sambal khabagi mathau India lengang na apamba tawbada ayet pibiganu haiba wafam kaya Jomi Chief Association gi afong pacherol asina hairi. Jomi Chief Association na UCM ki President da piba afong pacherol asida hariba machang oiba waroldi ngamkai sambal khaba pamlabadi Manipur gi belly square kilometer 700 ta naning tamna khaba yai adubu jomi miyam gi territory da thokliba sida UCM na authority oide Indo member ngamkai da lona yadaba changsilakpa sing asina Manipur gi integrity di sokani haiba asina takpadi hojik sokliba issue asi Nathai na bahot na bani haina lawgani thokliba irang asidi border crossing issue nate masidi jomi miyambu ethnic cleansing ni jo miyam na kari tawgani haiba jomi miyam na lepchabagi pangal thongna leijai masida mapalgi miyoi dagi tungi lepchanaba takpagi mathau tade jomi gi lamda nakhoi gi political game oibe yaroi haibaga loinana UCM na nasa gi belly gi lamda wakhal thada duna tawna bahot na biu makhoi gi da mapan gi miyoi mathau tade haiba wafam kaya ZCA gi cherol aduda palli hajarakpa update da Cotu amasung Sadar Hills ki CSO singna AR gi kangbu farewell pi kre ngasi Manipur da hojik tholiba lan asiga mari lenana Assam Rifles ki mohut sinduna ngak senabagi Bharat lengang na Manipur da thajilakpa CRPF battalion ani harau tayamna kangpukpi da okre okpi thoram asida Cotu amadi Sadar Hills ki CSO singna mapung oina sinduna kangpukpi gi LNC gi Conference Hall da pangthoki loinana Manipur dagi hanki kadaba AR bu farewell pi ki thorom aduda AR amadi CRPF ki GGP sing amadi makok thongba official sing Cotu amadi CSO singi thopuba singbu sarugya ki hairi panba yabadi hojik lamda masida thokliba tha tara taruk helaba kangluf anigi lana si bulak sinaba Central lengang na Manipur da tharakliba Central Armed Police Force singi manungda ama oiriba Assam Rifles sing maru oina 8 suba amadi 22 suba AR na kuki singi michang changle nakal namatagi oiba miyeng yengli haiduna lamdam asigi miyamna AR lawthokhinaba dabi tawraduna changsilakpa khongjangda lumna lawbaga loinana 8 suba kunithoi suba AR battalion ani asi lawthokpa hokre 8 suba amadi kunithoi suba AR state asidagi lawthoklaga Jammu and Kashmir da thakragani Central lengana lokalakpa khongthangi saruk ama oina 8 suba kunithoi suba AR gi mahut sinnanaba CRPF battalion ani Imphal da thunglakibaga loinana haunabi matung ina mahut sinba hokrabani tarakpa update da Kuki MLA Tarana Manipur Thugainaba Talliba demand ki mayok tele pangamba minister amadi MLA sing amata laitre aikhoigi MLA yankhai na su Manipur kanba ngamnaba lawfam thokpa thodang adu lawbatai nandoluwang India amadi Myanmar anigi marakta ngamkhai sambal khagani haina tawriba sigi Manipur gi yamna khudong thiningai oiba khongthang amani aikhoina Kabo Valley asi amuk hanna Manipur gi lamni haina lawba ngamdanaba chatharakpa India lenga ki thawongni Kuki MLA Tarana Manipur Thugainaba Talliba demand gi mayok tele pangamba minister natraga MLA sing amata laitre aikhoigi MLA yankhai na su Manipur kanba ngamnaba lawfam thokpa thodang adu lawbatai haina Protection and Preservation Committee Manipur PPCM gi convener Fairojam Nandoluwang na fongdokre wafam asing asi Kwaithel akham lekai da leiba community hall da pangthokiba lamyanba irabat na miro takhiba numit ningsing thoram da saruk yakhiba
amada paumi-singda nando luwangna phongdokhibani PPCM amadi lamyanba iraboningsing thoram observation committee lintok anina sinduna pangthokhiba thoram adugi matung inna Fairozam nando luwangna makhatana haikibada Amit Shahna Indo-Myanmar fencing tawgani hairaga harauba mi yamna lei aduga Cabo Valley asi aikoigi lamni haiba nongma natraga nongmadi Cabo Valley aikoigi oigani haina khanjaba mioi kaya amasu lamda masida leitaba natte maram asina hairiba Cabo Valley asi lawba ngamdanaba sinba thawong amani haiki Mahangna makhatana phongdokhibada Kuki MLA sing asina hojik mating leina Talliba demand sing asigi mayokta lepa ngamba minister natraga MLA sing amata leite makoi sing asina matam lenbagi mawongda hojik leibri minister MLA sing gi yumda thomjinba adu natte Kuki MLA sing aduna ngamliwa adugumna leihoriba aikogi MLA yangkhaina su maraibak Manipur kanba ngamnaba lofom thokpa thodang adu lawba tai haiki mahangna makhatana hai Cabo Valley aikogi oirami haibada thajaba leiraroi MLA minister singna hojik fawo tumina leisilaga lanthum mangbagi hengat hanba asi nongma natraga nongmadi MLA singi mathakta tagani haibasi khangjinba chungani hojik lamda masida irang thokliba asi irabat kumba luchingba leramlabadi loisinba ngamlamgani haiki ngasigi thoram aduda saruk yakiba lintoki convener konthojam thoiba maitaina hai British na Manipur thadok lamlaba matung India na Manipur loksina bahonaraki thausil asigi manung chana Manipur Kashar Lusai Hills Mizoram amasung Tripura pulaga Purvachal Pradesh semna bahona ki Manipur gining tamba muthat na bahona rakpani haiba irabat na khanglakpadagi yakide India lengang na Burma da 7 square kilometer hena pak chawa Cabo Valley bu pithokhibagi mathakta ngasi maksu India lengang na Manipur bu machetana Thugainaba honaduna illegal migrant kaya Manipur da changlaktunna drug ki achoba makol semgatuna lamda masagi furup khudingma muthatnaba hotnabada India lengang na yengduna leiri Irabat na Manipur khunai damakta loramba thodang adu ngasigi mirona ningsingba oina thoram asi pangthokpani haiki ngasigi thoram aduda lintoki ko convener Gopal Luwang L Syam Khuman amadi Y Tiken Singh PPCM gi advisor oiriba lorembam nganbi Y Leirik Leima Surai Sam Memcha loina na Maibam Purnimasi amadi miyamna punna saruk yaduna mapung fana pangthokhi